ꯊꯕꯛ ꯐꯗ꯭ꯔꯦ ꯃꯣꯏ ꯄꯥꯈꯪ ꯃꯆꯥꯁꯤꯡ ꯈꯣꯡꯒ꯭ꯔꯥꯎ ꯁꯦꯠꯂꯤꯕ ꯃꯣꯏ ꯆꯥ ꯁꯞꯄ꯭ꯂꯥꯏ ꯇꯧꯔꯤꯕ ꯑꯩꯅ ꯌꯦꯟꯗꯣꯏꯕ kayno nga mamay. Hi ma'am, ꯑꯩꯒꯤ new videoda ꯑꯃꯨꯛ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯗꯣ ꯑꯩ ꯍꯧꯖꯤꯛꯁꯦ ꯃꯃꯥꯒ ꯀꯥꯁꯤꯄꯨꯔꯗ ꯂꯥꯛꯏꯅꯦꯕ ꯑꯩꯈꯣꯏꯒꯤ ꯊꯪꯅꯕ ꯕꯖꯥꯔ ꯑꯃꯈꯛꯇꯀꯣ ꯑꯗꯣ ꯃꯃꯥꯁꯤꯒ ꯂꯦꯞꯄꯤ ꯑꯩ ATMꯗ ꯆꯪꯉꯤꯅꯦ ꯄꯩꯁꯥ ꯂꯧꯊꯣꯛꯄꯒꯤ ꯑꯗꯣ ꯃꯃꯥꯒ ꯀꯥꯁꯤꯄꯨꯔ ꯂꯥꯛꯏꯁꯦ ꯃꯃꯥꯁꯦ ꯃꯅꯥ ꯈꯛꯇꯪ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯀꯣ ꯋꯪ ꯋꯪ ꯂꯥꯎꯔꯒ ꯂꯩꯌꯦꯅ ꯑꯗꯨꯒꯤ ꯑꯗꯨꯝ ꯍꯥꯏꯗꯤ ꯐꯥꯔꯃꯥꯁꯤ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯒꯩꯗꯨꯒ ꯂꯥꯛꯑꯦꯕꯀꯣ ꯑꯗꯣ ꯉꯁꯤ ꯅꯨꯃꯤꯠꯁꯦ ꯅꯣꯡꯁꯨ ꯑꯗꯨꯝ ꯄꯤꯇꯤ ꯄꯤꯇꯤ ꯇꯥꯅ ꯂꯩ ꯑꯗꯣ ꯃꯃꯥꯒꯤ ꯃꯅꯥꯁꯤꯁꯨ ꯌꯦꯡꯍꯜꯂꯦ ꯑꯗꯨꯒ ꯄꯣꯠ ꯈꯔꯁꯨ ꯂꯧꯈꯤꯅꯤ ꯍꯥꯏꯅ ꯑꯗꯨꯝ ꯈꯣꯔꯣꯁ ꯈꯔꯁꯨ ꯇꯧꯔꯦ ꯑꯗꯨꯒ ꯇꯧꯔꯒ ꯑꯩꯈꯣꯏꯁꯦ ꯌꯨꯝꯗ ꯍꯜꯂꯛꯑꯦꯕꯀꯣ ꯑꯗꯩ ꯍꯜꯂꯛꯑꯒ ꯑꯩꯁꯦ ꯆꯤꯆꯦ ꯍꯣꯏꯗ ꯆꯠꯇꯣꯏꯅꯦꯕ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯍꯥꯏꯗꯤ ꯆꯤꯆꯦꯒꯤ ꯑꯩꯈꯣꯏꯒꯤ ꯃꯅꯥꯎꯅꯨꯄꯥ ꯑꯃ ꯍꯥꯏꯗꯤ ꯅꯨꯄꯤ ꯆꯦꯜꯂꯒ ꯂꯨꯍꯣꯡꯗꯣꯏꯕ ꯍꯌꯦꯡꯁꯦ ꯑꯗꯨꯗꯨꯅ ꯑꯩꯅ ꯉꯁꯤꯁꯦ ꯆꯠꯂꯤꯅꯤ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯅꯨꯡꯊꯤꯟ ꯑꯣꯏꯔꯦꯀꯣ ꯃꯌꯥꯝꯗꯣ ꯅꯣꯡꯁꯦ ꯇꯥꯃꯟꯕꯒꯤꯅꯦꯕ ꯅꯣꯡꯁꯦ ꯍꯥꯡꯉꯒ ꯆꯠꯀꯦ ꯇꯧꯔꯤꯅꯤ ꯑꯗꯣ ꯃꯃꯥꯅ ꯑꯩꯒꯤ ꯐꯤꯔꯣꯜ ꯄꯨꯗꯣꯏꯁꯦ ꯆꯣꯠꯂꯅꯦꯅ ꯄꯣꯂꯣꯊꯤꯟ ꯑꯆꯧꯕꯗ ꯍꯥꯞꯆꯤꯜꯂꯒ ꯄꯤꯔꯛꯑꯦ ꯑꯩ ꯚꯤꯗꯤꯑꯣ ꯂꯧꯒꯦ ꯇꯧꯔꯒ ꯚꯤꯗꯤꯑꯣ ꯂꯧꯍꯧꯗ꯭ꯔꯦ ꯃꯥꯒꯤ ꯀꯦꯟꯇꯤꯀꯤꯒꯤ ꯂꯥꯛꯄꯅꯦꯕ ꯑꯩꯁꯦ ꯋꯥꯟꯖꯤꯗ ꯆꯠꯂꯤꯕ ꯃꯥꯁꯨ ꯌꯥꯎꯔꯛꯑꯦ ꯁꯤꯗꯒꯤ ꯔꯣꯡꯄꯨꯔꯗꯒꯤ ꯑꯉꯥꯡ ꯑꯃꯈꯛꯅ ꯗꯦꯂꯤꯚꯔꯤ ꯀꯦꯛ ꯑꯣꯔꯗꯔ ꯇꯧꯔꯛꯄ ꯑꯗꯣ ꯄꯤꯈ꯭ꯔꯦ ꯑꯗꯣ ꯃꯥ ꯍꯧꯖꯤꯛꯅ ꯒꯥꯔꯤ ꯐꯥꯔꯒ ꯃꯌꯨꯝ ꯍꯟꯗꯣꯏꯅꯤ ꯑꯩꯗꯤ ꯗꯥꯏꯔꯦꯛ ꯒꯣꯟ ꯆꯠꯇꯣꯏꯅꯤꯅ ꯅꯪ ꯆꯠꯂꯣꯅꯦ ꯍꯥꯟꯅ ꯑꯩ ꯆꯠꯀꯦ ꯅꯪ ꯆꯠꯄ ꯍꯥꯟꯅ ꯉꯥꯏꯗꯣꯏꯅꯤꯅꯦ ꯅꯣꯡꯁꯨ ꯂꯥꯛꯏ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯃꯥꯁꯤꯅ ꯂꯣꯏ ꯆꯣꯝꯁꯤꯟꯕꯤꯔꯛꯇꯅ ꯂꯣꯏꯔꯦ ꯑꯗꯣ ꯄ꯭ꯔꯤꯌꯥꯡꯀꯥꯁꯨ ꯃꯥ ꯒꯥꯔꯤ ꯉꯥꯏꯕꯁꯦ ꯒꯥꯔꯤꯁꯦ ꯁꯨꯡꯂꯥꯛ ꯂꯥꯛꯃꯟꯗ꯭ꯔꯕꯅꯤꯅ ꯃꯥꯅ ꯆꯠꯄꯐꯥꯎ ꯑꯩ ꯉꯥꯏꯔꯗꯤ ꯑꯩꯗꯤ ꯊꯦꯡꯉꯅꯤ ꯂꯝꯕꯤꯗꯣ ꯁꯥꯡꯗꯣꯏꯅꯤꯅꯀꯣ ꯑꯗꯩꯗꯤ ꯅꯣꯡꯁꯨ ꯇꯥꯔꯛꯑꯕ ꯍꯥꯏꯗꯤ ꯃꯉꯛꯄ ꯀꯧꯕꯅꯤꯅ ꯇꯥꯔꯛꯑꯗꯤ ꯍꯥꯏꯗꯅ ꯑꯗ ꯑꯩꯅ ꯆꯠꯂꯒꯦ ꯍꯥꯏꯅ ꯃꯥꯅ ꯐꯔꯦ ꯐꯔꯦ ꯆꯠꯂꯣ ꯍꯥꯏꯅ ꯑꯗꯣ ꯃꯥ ꯊꯝꯃꯝꯃꯒ ꯑꯩꯁꯦ ꯆꯠꯂꯦꯕꯀꯣ ꯃꯌꯥꯝ ꯑꯩ ꯆꯤꯆꯦ ꯍꯣꯏ ꯌꯧꯔꯦꯕꯀꯣ ꯌꯧꯔꯒ ꯄꯣꯠ ꯊꯝꯃꯝꯃꯒ ꯒꯥꯔꯤ ꯊꯝꯐꯝ ꯂꯩꯇꯦ ꯑꯗꯣ ꯆꯥꯋꯥꯏꯗ ꯊꯝꯃꯝꯃꯦ ꯄꯣꯠꯅ ꯂꯥꯛꯑꯦ ꯑꯗꯨ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯗ꯭ꯔꯦꯁ ꯍꯣꯡꯗꯣꯛꯑꯦ ꯗ꯭ꯔꯦꯁ ꯍꯣꯡꯗꯣꯛꯑꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯆꯤꯆꯦꯒꯤ ꯃꯅꯥꯎꯅꯨꯄꯥꯗꯤ ꯃꯀꯨꯇꯣꯟ ꯍꯥꯏꯗꯤ ꯃꯣꯏ ꯌꯨꯝ ꯊꯪꯅꯔꯤꯅꯦꯕꯀꯣ ꯍꯥꯏꯗꯤ ꯑꯗꯣ ꯃꯅꯥꯎꯅꯨꯄꯥꯒꯤ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯧꯖꯤꯛ ꯆꯠꯂꯨꯔꯁꯦꯕꯀꯣ ꯑꯗ ꯆꯤꯆꯦ ꯀꯟꯅ ꯃꯥ ꯑꯝꯇꯪ ꯙꯨꯞ ꯊꯥꯔꯝꯒꯦ ꯍꯥꯏꯅ ꯑꯗꯨꯒ ꯆꯠꯃꯤꯟꯅꯗꯣꯏꯅꯤ ꯀꯥꯏꯗ ꯍꯣꯜꯂꯨ ꯍꯥꯏꯅꯣ ꯀꯕꯣꯛꯇꯤ ꯍꯥꯜꯂꯦ ꯑꯩꯒꯤ ꯃꯣꯏ ꯄꯦꯟꯗꯜ ꯊꯝꯕ ꯂꯣꯏꯗ꯭ꯔꯤ ꯄꯦꯟꯗꯜ ꯈꯜꯂꯤ ꯁꯤ ꯀꯅꯥꯅꯣ ꯌꯦꯡꯉꯨꯁꯤ ꯂꯨꯍꯣꯡꯕ ꯈꯨꯗꯤꯡꯒꯤ ꯎꯔꯝꯒꯅꯤꯗꯨ ꯏꯆꯦ ꯄꯥꯈꯪ ꯁꯥꯔ ꯂꯩꯅꯤ ꯃꯥ ꯍꯧꯖꯤꯛ kadang kontak luhongba kontak Kailan leh bye 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 silendaram thangam rema chari mem to bye ꯄꯩꯗꯨꯒꯤ ꯁꯦꯝꯃꯪꯒꯔꯦ ꯐꯖꯅ okay ꯃꯣꯏ ꯄꯦꯟꯗꯜ ꯈꯟꯕ ꯂꯣꯏꯗ꯭ꯔꯤꯕꯣ ꯊꯕꯛ ꯐꯗ꯭ꯔꯦ ꯃꯣꯏ ꯄꯥꯈꯪ ꯃꯆꯥꯁꯤꯡ ꯃꯣꯏ ꯃꯌꯥꯝꯗ ꯏꯕꯥꯏꯅꯦꯅ ꯄꯥꯈꯪ ꯃꯆꯥ ꯃꯥꯜꯂꯤꯕ꯭ꯔꯥ Daman aduh wali kom pasti kalau दिल तामजरी पाता मारे तेरी हेरिया बोला था तेरा वे झूठा रंग तो दिनों में छूटा कैसे भुलाऊं मेरिया जरा जरना जर तू भी क्या याद रखेगा जाहिर तेनू छोड़ दिया जरा जरना जर क्या याद रखेगा जाहिर तेनू छोड़ दिया Ato nang gisay do, nang orang gisay do, kanana tapi nonton hai do koro. Ikapian kana Sagwa se sagwa प्यार का नगमा
와우. जो पीरा बाकी है जिंदगी और कुछ भी नहीं तेरी मेरी कहानी है एक प्यार का नगमा है कुछ पाकर खोना है वाह. कुछ खोकर पाना है जीवन का मतलब तो और जाना है दो पल की जीवन सी एक बचुरानी है जिंदगी और कुछ भी नहीं तेरी मेरी कहानी है 하디뭐 까오그래 까오그래뭐 하들 까오그래 그나나 따이노 나 이세이도 엄다 하이로 뭐 손다라냐 뭐 손다 파이로 가만 이세 모바일이 파이로 Xe trên này xe chặt bánh kịp chạm ăn bớt chạm 이세 장왜 이게 방에 bánh kịp chọc 땡큐 하이로구나 kêu hai không bye bye nào bye 땡큐 sama tao một xe hay bên áu hí Anh về bán không nghe. Nắng mình là trời lắm. Đi về bán không nghe. tiền bro 이게 비디오 슈팅이에 cái là nó không bạn á cái là nó dạ xíu 또 빨리 xe gì 하더라고 아니 너 들어 뭐지 괜찮아 지금 매양 그 짝퉁 비더리 이문경 할게 오 마이 갓 낙섬다 아시기 메델디 아시 메델 잡게 해 지금 메델 자우도 몇 시더라 아 야야 가자 삭지연 거는 막 저런 것이다 치마 오기로 뭐 이제 봐 마 아이로 래 ngao sẽ bị bảo môn trà sập tay tao đi bạn anh ấy nhìn đấy bạn ngao sẽ bị bảo môn trà thì hậu đồng ăn trà anh cái subscriber không có đây là mấy thứ anh cái friend nhà tên itu nát ra anh cái friend đi có cái gì đấy không phải mình đi cái xây đồ mà làm phải gì quá nó phải bán ở tay rồi mà tao nó phải rồi nó mobile thả ở tay rồi Nate matonta security. nó security ba gì rồi bọn như thế vậy vậy rồi mà ra đi anh đi chăn bà đi không được na video na anh đi chăn bà thế nó kia sao leo nè Hi. Cái cặp nó hay ba cái nào cái gì nó không ghê cái đâu rồi kìa hàng quay rồi hàng đi quay rồi ngoài hàng đi nữa guys đâu rồi thế hi guys đâu rồi hi cái máy đâu rồi tôi chỉ chơi để dùng mà không có máy để dùng chỉ chơi cái máy 한국 아니에요. 한국이네. 이사야지 방식이 말해 한국 타이밍한테 저거로 타이번이 한국 하이더로 하이 타이밍한 이번이 한국에 한국에 방식인지 너 짜로 엄마가 해도 그래. 하이더라 짜로 남편이 버문게 나 신어주러 hay mamton ko gitu nang may na nang ipam ko nang may na te Wadi lai daw dak pada Chuyện cái này tao ăn video. Tụi chồng thì tao ăn phải muốn chơi lôi gì đấy nè. Hater rồi mà hater đã cha bây em bám bây giờ nhỉ? Có? Wow. Mà phải cái cha bây hater ba, tu na tay ba. Hater cha ba. Cũng lấy được ra. Pujari. ꯗ ꯃꯌꯥꯝ ꯍꯧꯖꯤꯛ ꯃꯌꯥꯝꯁꯦ ꯄꯤꯖꯅꯕꯒꯤ ꯃꯧꯁꯤꯡ ꯇꯧꯅ ꯆꯤꯆꯦ ꯍꯣꯏ ꯃꯣꯏ ꯃꯌꯥꯝ ꯇꯧꯔꯒ ꯆꯥꯛ ꯊꯣꯡꯉꯦꯕꯀꯣ ꯃꯣꯏ ꯃꯌꯥꯝ ꯄꯤꯖꯗꯣꯏꯃꯤꯅ ꯉꯥꯁꯤꯡ ꯊꯣꯡꯗꯣꯏ 마래 ꯆꯥꯊꯣꯛ ꯂꯣꯏꯔꯒ ꯀꯟꯅ ꯁꯤꯌꯣ ꯍꯣꯏ
ꯆꯣꯟꯊꯅꯤ ꯆꯥꯊꯣꯛ ꯂꯣꯏꯔ ꯁꯤꯒꯅꯤ ꯆꯥꯡꯗꯤ ꯊꯣꯡꯕ ꯂꯣꯏꯔꯛꯑꯦ ꯄꯨꯖꯥꯔꯤꯅꯤ ꯎꯠꯂꯛꯀꯅꯣ ꯑꯩ ꯕꯦꯜ ꯄꯥꯔꯇꯤꯁꯨ ꯂꯥꯛꯑꯦ ꯃꯌꯥꯝ ꯀꯩꯅꯣ ꯈꯜꯂꯣꯏꯗ꯭ꯔꯤ ꯕꯦꯜ ꯄꯥꯔꯇꯤ ꯂꯥꯛꯑꯦ ꯑꯗꯨ ꯑꯁꯤꯅ ꯕꯦꯜ ꯂꯩꯕꯒꯤ ꯉꯥꯏꯅꯔꯤꯅꯤ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛꯁꯦ ꯅꯨꯡꯗꯥꯡꯅꯦꯕꯀꯣ ꯑꯗꯣ ꯃꯣꯏꯒꯤ ꯕꯦꯟ ꯄꯥꯔꯇꯤꯁꯦ ꯅꯨꯡꯗꯥꯡꯗꯒꯤ ꯀꯧꯔꯦꯕ ꯅꯨꯡꯗꯥꯡꯗꯒꯤ ꯑꯗꯨꯝ ꯏꯟꯖꯣꯏ ꯍꯧꯔꯦꯕꯀꯣ ꯅꯣꯡꯉꯥꯜꯂꯒꯗꯤ ꯂꯨꯍꯣꯡꯕ ꯑꯣꯏꯗꯣꯏꯅꯤ ꯑꯗꯨꯗꯨꯅ ꯕꯦꯟ ꯄꯥꯔꯇꯤꯁꯦ ꯉꯁꯤꯗꯒꯤ ꯀꯧꯔꯒ ꯍꯥꯏꯗꯤ ꯃꯌꯥꯝ ꯏꯟꯖꯣꯏ ꯇꯧꯗꯣꯏꯅꯤ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ ꯅꯨꯡꯉꯥꯏꯗꯣꯏꯅꯤ ꯍꯩꯅꯧ ꯁꯤꯌꯧꯅꯦ ꯑꯗꯨꯅꯤ ꯍꯥꯏꯗꯣ ꯃꯟꯗꯣꯂꯤ ꯃꯅꯨꯡꯗ ꯍꯩꯅꯧ ꯄꯥꯜꯂꯤ Yang caksari. Dah, no. Sia, akin nga mamay. Mai sẽ mà chính mình bay vào đó rồi nè. Pati-block ka lang na. Kapuhay ba? Jara. Chabari. Kaya ang kadyan na kapo. Yari. Hey, Krishna. Nasam duga. Guys, ito to daw yung kamu. Bel na daw na sanari na kalagay.
ꯃꯤꯁꯦ ꯇꯧꯏꯁꯦ ꯌꯦꯡꯉꯨ ꯃꯥꯏꯁꯦ ꯗꯦꯀꯣꯔꯦꯁꯟꯗꯒꯤ ꯃꯥꯒꯤ ꯃꯁꯝꯒꯤ ꯊꯦꯠꯅꯕ ꯇꯧꯗꯦ ꯇꯧꯏꯔ ꯀꯩꯅꯣ ꯊꯥꯗꯔꯝꯃꯦ ꯀꯥꯏꯅ ꯂꯧꯔꯧ ꯌꯥꯗ꯭ꯔꯣ ꯍꯌꯦꯡ ꯃꯁꯝꯗ ꯊꯦꯠꯄ ꯌꯥꯏꯅ ꯂꯩꯅ ꯈꯨꯐꯖ ꯑꯃꯅꯤꯅꯦ ꯍꯌꯦꯡ ꯃꯁꯝꯗ ꯊꯦꯠꯄ ꯌꯥꯏꯅ ꯑꯗꯨꯅꯤ ꯃꯌꯥꯝ ꯂꯨꯍꯣꯡꯕꯒꯤ ꯅꯨꯡꯉꯥꯏꯕꯁꯦ ꯈꯨꯟ-ꯈꯨꯟꯗ ꯍꯥꯏꯗꯤ ꯈꯨꯟ-ꯈꯨꯟꯒꯤ ꯅꯨꯡꯉꯥꯏꯕꯁꯦ ꯇꯣꯡꯉꯥꯜꯂꯤꯕꯀꯣ ꯑꯗꯣ ꯍꯌꯦꯡꯒꯤ ꯂꯨꯍꯣꯡꯕꯁꯤꯅ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯈꯪꯗꯦ ꯑꯗꯣ ꯍꯌꯦꯡꯒꯤ ꯂꯨꯍꯣꯡꯕꯁꯤꯁꯨ ꯃꯊꯪꯒꯤ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗ ꯍꯥꯞꯆꯔꯛꯀꯦ ꯃꯌꯥꯝ ꯉꯥꯏꯕꯤꯔꯝꯃꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯕꯥꯏ ꯕꯥꯏ